Shillong Manipuri Students Union Samsung Maikaidagi Lebang Mayam da Wafam Khara Thamjari Madudi 1949 the Ningthau Maharaj Bodha Chandra Amadi Government of India ga merger agreement sign Taunakhiba Manipur Puwari ga Sagonariba Yamna Maruoiba Mafam Ama Oiba Historic Redlands Building Manipur Rajbari Manipur Miyam Tanaramba Taudana Amadi Miyangi Ayaba Yaudana Ikhang Khangaudana Thugaikhibagi Haibasi merger agreement sign Taunakhi Haibagi historical evidence Mathatpani Haina Samsuna Lawi Manipur Rajbari asibu sembat sagat liba singda Samsuna Hamzaruba Matamda renovation khak taugadabani haina tapirakibani adubu Samsuna yingsin bachatluba matamdadi building asi thugaiduna leiramle Samsuda mangjangna per information amta piramba laite renovation khak taugani haijinduna puwari ga sagonariba Manipur Rajbari building asibu naronda thugairamba haibasi ngakpiba ngamloidaba thodo amani haina Samsuna lawi Manipur Rajbari asibu thugaibada chenariba official sing gi mathakta authority na action lokhatpiu haiduna appeal tawjari mari lainaba official sing leiba miyam khangna singdorakadabani haina su thamjari